Manipur Home Guard ki Rising Day ga mari Leina Social Service Scheme ama Pangthokhre tha asigi tarukta pangthokadoriba humpuganithoi suba Manipur Home Guard ki Rising Day celebration Englishing ani kunmari ga mari Leina Home Guard ki Commandant Sachidananda Soibam MPS ki lamjing makhada 3rd Home Guard Battalion in charge Imphal East ki Commander Whites Malaroina Luchingduna SP Imphal East ki Office Complex Imphal West Reserve Line amadi Janims Hospital da Social Service Scheme ki thoram adu pangthokhi thoram adu ga mari Leina Whites Malaroina akoibagi fibam tarutanana thambana amot akaidagi polakpa fattaba mahik sing changba ngamdabata natana Leina layong singdagi ngakthokpa ngamgani amadi Home Guard personnel singna lamdam asigi law and order ngakpada lawriba thodang singbu paladuna Manipur gi miyamda Rising Day gi thoramna lakpada yaipa paujal piraduna lamdam asida ingtappa nushi chanaba leminaba oirasanu haiba wafam sing thamki Sige taru December asi da pagi Home Guard Department gi kunitoi subar ing pangthokhre suba mari Leina na tang ahum masida masi tang ahum 24 sida Pangthokhre social service ase pagi CEO Home Guard Sachidananda Imphal SP Megasandra mak na lusimbiraga ai isa battalion in charge isa yauna social service tabjaga ni lugonan bahar sina mayangi anai tagi nakthokani duna Kata hausi sini se buksa bani